ꯂꯩꯔꯦꯜ ꯃꯕꯨꯛꯇꯨ ꯈꯪꯅꯥꯅꯔꯛꯄꯗꯨꯗ ꯃꯈꯥꯗ ꯅꯤꯡꯈꯥꯡꯅ ꯐꯠꯐꯝ ꯊꯩ꯫ ꯑꯣꯏ ꯊꯪꯕ ꯃꯕꯨꯛ ꯃꯄꯥꯗꯨꯗ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯁ ꯀꯩꯅꯣ ꯄꯨꯛꯁꯤꯗꯤ ꯈꯪꯅꯥꯅꯔꯛꯏ꯫ ꯑꯩꯕꯨ ꯉꯔꯥꯡ ꯀꯩꯀꯩ ꯆꯥꯈ꯭ꯔꯒꯦ? ꯇꯞꯅ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯝꯕꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯏꯅꯝꯕꯦꯝ ꯀꯩ ꯍꯥꯏꯒꯦ? ꯃꯕꯨꯛꯁꯨ ꯅꯥꯔꯤꯕꯅꯤ꯫ ꯂꯩꯔꯦꯜ ꯃꯈꯨꯠꯅ ꯃꯕꯨꯛ ꯃꯄꯥꯗꯨꯗ ꯄꯥꯏꯔꯒ ꯂꯥꯛꯄꯗꯨꯗ ꯀꯩꯗꯧꯔꯦ? ꯏꯁꯨꯛ ꯁꯨꯛꯏꯗꯨꯅ ꯅꯄꯨꯛ ꯅꯥꯔꯤꯔꯣ? ꯈꯪꯗꯦ ꯏꯅꯝꯕꯦꯝ, ꯉꯁꯥꯏꯈꯩ ꯀꯩꯝ ꯇꯧꯗꯦ, ꯍꯧꯖꯤꯛꯇ ꯈꯪꯅꯥꯅꯔꯛꯏ꯫ ꯆꯥꯕ ꯊꯛꯄꯗꯤ ꯃꯇꯝ ꯅꯥꯏꯗꯦꯗꯣ, ꯆꯥꯛ ꯍꯥꯏꯔ ꯁꯨꯛꯆꯥ ꯆꯥꯗꯦ꯫ ꯅꯪꯅ ꯆꯥꯔꯤꯕꯕꯨ ꯃꯤꯃꯤ ꯁꯤꯡꯖꯨ, ꯃꯣꯔꯣꯛ ꯇꯞꯇꯥꯏ ꯍꯥꯞꯄꯒ ꯁꯤꯡꯖꯨ ꯆꯥꯔꯤꯔꯥ ꯃꯣꯔꯣꯛ ꯆꯥꯏꯔꯥ ꯍꯦꯛ ꯈꯪꯗꯈꯩ꯫ ꯀꯥꯗꯅꯦ ꯊꯣꯏꯕꯤ ꯂꯩꯍꯧꯕꯅꯤ, ꯉꯥꯏꯍꯥꯛ ꯍꯤꯞꯀꯦꯁꯨ ꯍꯤꯞꯄꯨꯆꯣ꯫ ꯅꯪ ꯇꯥꯃꯣ ꯆꯧꯅ ꯉꯥ ꯂꯩꯔꯛꯀꯅꯤ, ꯄꯨꯟꯅ ꯊꯣꯡꯉꯁꯤ꯫ ꯇꯤꯜꯍꯧ ꯆꯅꯝ ꯈꯔ ꯁꯦꯝꯃꯨ ꯂꯥꯛꯑꯣꯅ ꯀꯧꯕꯅꯤ꯫ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯤꯞꯆꯔꯨꯔꯣ ꯍꯤꯞꯆꯔꯨꯔꯣ꯫ ꯍꯣꯏ ꯏꯅꯝꯕꯦꯝ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯑꯩ ꯊꯣꯛꯂꯛꯀꯦ꯫ ꯁꯨꯁꯃꯤꯅ ꯆꯨꯝꯂꯦꯟꯕꯨ ꯈꯟꯖꯩ ꯍꯥꯏꯕꯁꯤ ꯃꯄꯥꯗ ꯃꯃꯥꯅ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯆꯥꯅ ꯍꯥꯏꯕ ꯑꯄꯥꯝꯕꯗ ꯊꯨꯡꯍꯟꯅꯤꯡꯕ ꯃꯄꯥꯗꯣ ꯉꯁꯤꯗꯤ ꯃꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯆꯨꯝꯂꯦꯟꯒꯤ ꯃꯄꯥ ꯔꯥꯖꯦꯟꯒ ꯋꯥꯔꯤ ꯁꯥꯔꯒꯦ ꯈꯜꯂꯤ ꯊꯃꯣꯏꯗ꯫ ꯐꯔꯦ ꯐꯔꯦ ꯃꯃꯥ, ꯀꯔꯤꯅꯣ ꯐꯅꯕ ꯁꯤꯜꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯨꯝꯂꯦꯟꯒꯤ ꯃꯌꯨꯝꯗ ꯃꯅꯦ ꯊꯥꯗꯣꯏ ꯂꯥꯛꯏ꯫ ꯆꯨꯝꯂꯦꯟꯗꯤ ꯃꯅꯦ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ꯫ ꯃꯥ ꯉꯁꯤꯗꯤ ꯂꯩꯔꯦꯜꯗ ꯄꯥꯎꯒ ꯍꯦꯟꯅ ꯐꯥꯎꯔꯨꯗ꯭ꯔꯦ, ꯉꯁꯥꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗꯒꯤ ꯍꯦꯟꯅ꯫ ꯅꯦꯅꯦ, ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯅꯣꯡ ꯅꯤꯅꯤꯗ ꯂꯩꯌꯨꯕ? ꯅꯅꯦꯅ ꯁꯤꯗ ꯂꯩꯊꯣꯛꯑꯗꯤ ꯑꯥꯗ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥꯗꯨꯅ ꯅꯪꯅ ꯍꯦꯛ ꯇꯧꯔꯨꯔꯣ꯫ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯨꯝꯂꯦꯟꯅ, ꯏꯃꯥ, ꯅꯪꯁꯦ ꯃꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ꯫ ꯅꯦꯅꯦꯁꯦ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯔ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯃꯅꯦꯗꯨ ꯅꯣꯛꯂꯒ, ꯃꯉꯥ, ꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯅꯤꯉꯣꯜꯅ ꯃꯄꯥꯝꯗ ꯂꯦꯛꯅꯗꯦ, ꯑꯗꯨꯅꯅꯤ ꯅꯦꯅꯦꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯅꯤꯡꯉꯁꯨ ꯂꯥꯛꯄ ꯐꯥꯎ ꯁꯪꯗꯦ꯫ ꯅꯤꯉꯣꯜ ꯍꯥꯏꯁꯤꯗꯤ ꯑꯁꯤꯅꯤ꯫ ꯑꯁꯦꯡꯕ ꯅꯦꯅꯦ, ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯂꯨꯅ ꯂꯨꯅ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯌꯨꯝꯅꯦꯅ ꯆꯠꯂꯤꯅꯤ꯫ ꯏꯆꯥꯗꯤ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯂꯨꯅ ꯇꯧꯗꯧꯔꯤꯗ, ꯑꯩꯈꯣꯏꯒꯁꯦ ꯏꯟꯊꯣꯛꯄꯤꯔꯛꯇꯅꯕ꯫ ꯇꯧꯗꯗꯤ ꯀꯩꯅꯣ? ꯅꯦꯅꯦ, ꯑꯩꯁꯦ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕꯁꯤꯗ ꯉꯥꯅꯨ ꯁꯦꯝꯍꯜꯂꯝꯕꯅꯤ, ꯑꯝꯇ ꯂꯧꯁꯤꯜꯂꯨꯒꯦ, ꯑꯗꯨꯒ ꯊꯣꯡꯉꯁꯦ꯫ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯈꯔ ꯈꯣꯛꯑꯝꯃꯣ꯫ ꯍꯣꯏ ꯍꯣꯏ ꯅꯦꯅꯦ, ꯈꯣꯛꯑꯝꯃꯒꯦ꯫ ꯆꯨꯝꯂꯦꯟ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯣꯝꯊꯤꯟ, ꯂꯥꯛꯑꯣ, ꯗꯗꯥꯒ ꯉꯥꯅꯨ ꯂꯧꯔꯨꯁꯦ꯫ ꯍꯣꯏ ꯗꯗꯥ꯫ ꯑꯅꯤꯗꯨ ꯉꯥꯅꯨ ꯂꯧꯕ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯣꯏ ꯊꯣꯛꯈꯤꯕꯒ ꯃꯅꯦꯅ, ꯏꯅꯝꯃ, ꯑꯩꯈꯣꯏ ꯕꯨꯡꯉꯣꯁꯤꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯑꯒꯦ? ꯍꯟꯗꯛ 38, 32 ꯍꯥꯏꯔꯛꯑꯃꯅꯤ꯫ ꯑꯗꯨꯗꯤ ꯏꯅꯝꯃ, ꯂꯨꯍꯣꯡꯕꯤꯕ ꯌꯥꯔꯦꯅ꯫ ꯃꯥꯕꯨ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ? ꯕꯦꯝꯃ, ꯃꯄꯥꯅ ꯁꯣꯝꯗ ꯏꯔꯥꯡ ꯑꯃ ꯀꯟꯅ ꯁꯥꯒꯠꯂꯤ꯫ ꯅꯌꯥ ꯑꯉꯥꯎꯕꯁꯤꯒꯤ ꯁꯛꯇꯥꯅꯦ, ꯇꯟꯖꯩꯗ꯫ ꯏꯅꯝꯃꯗꯤ ꯃꯣꯏ ꯅꯨꯄꯤꯒꯤ ꯃꯇꯥꯡꯁꯦ ꯁꯨꯛꯌꯥꯎ ꯌꯥꯎꯖꯔꯣꯏ꯫ ꯏꯆꯥꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯂꯧꯖꯁꯅꯨ꯫ ꯍꯣꯏꯗ ꯏꯅꯝꯃ, ꯍꯌꯦꯡ ꯃꯣꯏꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤꯅ ꯃꯁꯥ ꯃꯁꯥꯅ ꯃꯣꯠ ꯆꯥꯟꯅꯖꯕꯗꯨꯅ ꯐꯩꯗ꯫ ꯑꯗꯨꯅꯤ ꯏꯔꯣꯟꯕꯁꯦ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤꯅꯣ? ꯁꯣꯏꯕꯨꯝ ꯂꯩꯕ꯭ꯔꯣ ꯏꯅꯝꯃ? ꯂꯩꯌꯦ, ꯀꯛꯆꯤꯡꯒꯤ ꯑꯍꯥꯎꯕꯗꯣ꯫ ꯑꯗꯨ ꯑꯣꯏꯅ ꯂꯣꯜꯂꯁꯤ ꯏꯅꯝꯃ, ꯁꯣꯏꯕꯨꯝꯒ ꯆꯥꯗ ꯀꯨꯏꯔꯦ꯫ ꯑꯩꯈꯣꯏꯒꯗꯤ ꯑꯍꯟ ꯆꯥꯃꯤꯟꯅꯔꯤꯕꯅꯤꯅ ꯑꯅꯥ ꯑꯌꯦꯛꯑꯣ ꯀꯩꯑꯣ ꯉꯁꯤꯗꯤ ꯑꯝꯇ ꯄꯦꯟꯅ ꯆꯥꯒꯦ꯫ ꯆꯥꯎ ꯆꯥꯎ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯨꯝꯂꯦꯟꯁꯨ ꯍꯜꯂꯛꯇꯨꯅ ꯏꯟꯁꯥꯡ ꯊꯣꯡꯒꯠꯄ ꯍꯧꯏ꯫ ꯉꯧꯕ ꯃꯨꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯗ ꯑꯉꯧꯕꯗꯨ ꯃꯌꯥꯝ ꯑꯃ ꯀꯣꯊꯣꯛꯏ꯫ ꯇꯤꯐꯤꯟ ꯑꯃꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯑꯉꯧꯕꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯅꯦ ꯑꯃꯨꯛ ꯀꯧꯊꯣꯛꯇꯨꯅ ꯃꯣꯏꯁꯨ ꯇꯦꯁ ꯑꯃꯨꯛ ꯇꯧꯏ꯫ ꯏꯟꯁꯥꯡꯗꯨ ꯃꯍꯤ ꯊꯥꯛꯆꯤꯜꯂꯒ ꯃꯥ ꯂꯩꯔꯦꯜꯗ ꯀꯣꯜ ꯐꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯃꯗꯨꯁꯨ ꯁꯠ ꯑꯗꯨꯝ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ? ꯀꯩꯗꯧꯔꯤꯅꯣ? ꯑꯩ ꯏꯟꯁꯥꯡ ꯃꯍꯤ ꯊꯥꯛꯑꯦ, ꯂꯣꯏꯔꯛꯄꯒ ꯐꯠ ꯑꯗꯨꯝ ꯂꯥꯛꯑꯗꯧꯕꯅꯤ꯫ ꯊꯣꯏꯕꯤ ꯍꯣꯏꯗꯣ, ꯏꯇꯩꯃ ꯍꯣꯏꯗꯣ ꯍꯥꯏꯈ꯭ꯔꯕꯣ? ꯍꯣꯏ ꯍꯥꯏꯈ꯭ꯔꯦ, ꯑꯩ ꯐꯤ ꯁꯨꯔꯝꯕꯅꯤ, ꯂꯣꯏꯔꯒ ꯑꯗꯨꯝ ꯂꯥꯛꯑꯣꯀꯣ꯫ ꯍꯣꯏ, ꯊꯝꯃꯒꯦ꯫ ꯏꯌꯥꯒꯤ ꯁꯥꯏꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯦꯅꯦ, ꯋꯥꯡꯈꯩꯗꯩꯅꯤ꯫ ꯅꯦꯅꯦ ꯍꯣꯏꯗ ꯅꯣꯡꯃ ꯄꯨꯔꯒ ꯂꯥꯛꯀꯦ, ꯃꯁꯛ ꯈꯪꯅꯧꯀꯣ꯫ ꯍꯣꯏ, ꯄꯨꯔꯛꯑꯣ꯫ ꯏꯌꯥꯅ ꯈꯟꯕꯅꯤꯅ ꯎꯗ꯭ꯔꯁꯨꯅꯦ
ꯃꯁꯛꯇꯤ ꯐꯖꯔꯝꯅꯤ. ꯅꯦꯅꯦꯅ ꯊꯥꯖꯩꯌꯦ. ꯐꯣꯇꯣꯒ ꯌꯥꯎꯗ꯭ꯔꯣ? ꯅꯦꯅꯦ, ꯐꯣꯇꯣ ꯌꯥꯎꯔꯁꯨ ꯑꯁꯦꯡꯕꯗ ꯑꯗꯨꯝ ꯌꯦꯡꯉꯣ. ꯍꯣꯏ, ꯄꯥꯝꯃꯨꯔꯤꯕꯅꯤꯅꯦ. ꯑꯗꯨꯏ ꯅꯠꯇꯦꯅꯦ. ꯏꯟꯁꯥꯡꯁꯨ ꯂꯣꯏꯔꯛꯇꯨꯅ ꯇꯤꯐꯤꯟ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯇꯨꯅ ꯉꯁꯥꯏ ꯑꯉꯧꯕ ꯀꯣꯊꯣꯛꯈꯤꯕꯗꯨꯒ ꯇꯤꯐꯤꯟ ꯑꯅꯤꯗꯨ ꯄꯨꯟꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯇꯨꯅ ꯊꯤꯟꯕ ꯆꯠꯈꯤ. ꯂꯩꯔꯦꯜꯗ ꯂꯥꯛꯑꯦ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯈꯤ. ꯂꯩꯔꯦꯜꯁꯨ ꯃꯥꯅ ꯉꯁꯥꯏ ꯍꯦꯛꯄ ꯏꯟꯁꯥꯡ ꯅꯥꯄꯤꯗꯨ ꯍꯥꯞꯂꯒ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯨꯝꯂꯦꯟꯁꯨ ꯌꯧꯁꯤꯜꯂꯛꯏ. ꯒꯥꯔꯤꯗꯒꯤ ꯈꯥꯎꯗꯨ ꯄꯥꯏꯔꯒ ꯀꯨꯝꯊꯔꯛꯏ. ꯁꯤ ꯌꯥꯝ ꯁꯥꯏ, ꯐꯖꯅ ꯄꯥꯏꯌꯨ, ꯍꯩꯗꯣꯛꯀꯅꯤꯀꯣ. ꯂꯩꯔꯦꯜ ꯈꯥꯎꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯄꯨꯊꯣꯔꯛꯄꯗꯨ ꯑꯃꯨꯛ ꯄꯤ. ꯁꯤ ꯅꯦꯅꯦꯗ ꯍꯥꯞꯄꯤꯈꯣ. ꯆꯨꯝꯂꯦꯟ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯏꯟꯁꯥꯡꯂꯣ? ꯍꯣꯏ, ꯏꯪꯈꯣꯜꯗꯒꯤ ꯑꯩꯅ ꯍꯦꯛꯄꯅꯤ. ꯌꯥꯗꯦꯀꯣ ꯏꯪꯈꯣꯜ ꯆꯠꯄ ꯀꯥꯏꯁꯦ. ꯐꯔꯦ, ꯅꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ. ꯅꯦꯅꯦꯗꯣ ꯆꯥꯛ ꯊꯤꯔꯒ ꯉꯥꯏꯍꯧꯔꯕꯅꯤ. ꯆꯨꯝꯂꯦꯟ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯌꯨꯝ ꯍꯜꯂꯛꯇꯨꯅ ꯃꯅꯦꯒ ꯇꯧꯔꯒ ꯆꯥꯛꯇꯣ ꯍꯔꯥꯎ ꯆꯥꯃꯤꯟꯅꯩ. ꯍꯟꯗꯛꯇꯤ ꯂꯩꯔꯦꯜꯁꯨ ꯃꯕꯨꯛ ꯅꯥꯕ ꯇꯣꯏꯅ ꯍꯧꯏ. ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯂꯩ. ꯀꯣꯂꯦꯖꯇ ꯉꯁꯤꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯟꯅꯕꯨ ꯍꯣꯠꯅꯔꯤ. ꯃꯁꯥꯗꯨ ꯈꯨꯗꯛꯀꯤ ꯅꯨꯡꯉꯥꯏꯔꯛꯇꯕꯅꯤꯅ ꯂꯦꯝꯕꯅ ꯀꯣꯂꯦꯖꯇ ꯂꯩꯕ ꯀꯧꯕꯅꯤꯅ ꯑꯊꯨ ꯑꯀꯥꯏꯗꯤ ꯃꯥꯅ ꯅꯪꯂꯤ. ꯃꯥꯅ ꯃꯥ ꯊꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯂꯩꯔꯦꯜꯕꯨ ꯊꯤꯟꯕꯤꯔꯛꯏ. ꯂꯩꯔꯦꯜ ꯃꯁꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯀꯧꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ. ꯃꯌꯨꯝꯕꯨ ꯌꯧꯔꯗꯤ ꯈꯜꯂꯤ. ꯂꯦꯝꯕꯅ ꯂꯝꯕꯤꯗ, ꯂꯩꯔꯦꯜ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ? ꯄꯨꯛꯇꯨ ꯌꯥꯝ ꯅꯥꯔꯗꯤ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗꯪ ꯆꯪꯉꯨꯁꯤꯔꯣ? ꯍꯤꯗꯥꯛ ꯍꯦꯛꯇ ꯆꯥꯁꯤꯟꯕꯗꯨꯁꯨ ꯐꯔꯣꯏ. ꯌꯥꯅꯤꯗ ꯂꯦꯝꯕ, ꯑꯩ ꯑꯃꯨꯛ ꯍꯧꯕꯅꯦ. ꯌꯨꯝꯗ ꯍꯤꯗꯥꯛ ꯂꯩꯍꯧꯔꯤ, ꯑꯃ ꯆꯥꯔꯒ ꯑꯗꯨꯝ ꯐꯅꯤ. ꯌꯨꯝꯗ ꯑꯗꯨꯝ ꯊꯤꯜꯂꯣ. ꯑꯗꯨꯝ ꯍꯧꯕ ꯑꯣꯏꯔꯗꯤ ꯅꯪꯅ ꯆꯠꯄꯗ ꯑꯗꯨꯝ ꯄꯨ ꯍꯤꯗꯥꯛꯇꯣ. ꯕꯦꯒꯀꯨꯝꯕꯗ ꯍꯥꯞꯆꯤꯜꯂꯣ. ꯀꯩꯒꯤꯅꯣ, ꯅꯨꯡꯒꯨꯝꯕ ꯂꯩꯕ꯭ꯔꯣ? ꯅꯨꯡꯕꯨꯗꯤ ꯅꯠꯇꯦ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯦꯜ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ. ꯃꯌꯨꯝ ꯍꯜꯂꯛꯇꯨꯅ ꯄꯣꯊꯥꯔꯤ. ꯃꯃꯥꯒ ꯃꯅꯝꯃꯒꯅ ꯍꯌꯦꯡ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯦ ꯍꯥꯏꯅꯔꯤ. ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯆꯨꯝꯂꯦꯟꯒꯤ ꯀꯣꯜ ꯂꯥꯛꯏ. ꯂꯩꯔꯦꯜ ꯇꯞꯅ, ꯍꯜꯂꯣ, ꯑꯩ ꯍꯜꯂꯛꯀꯦꯅ MUꯗꯒꯤ ꯊꯣꯛꯂꯛꯏ. ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ? ꯅꯨꯡꯇꯤꯒꯤ ꯇꯣꯝꯕꯤꯒ ꯆꯠꯃꯤꯟꯅꯩ, ꯍꯜꯂꯛꯃꯤꯟꯅꯩ ꯈꯪꯂꯁꯨ ꯑꯗꯨꯃꯛ ꯍꯪꯖꯩ. ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯔꯤ. ꯀꯃꯥꯏꯅ? ꯀꯩꯒꯤꯅꯣ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯤꯗꯨꯅ? ꯑꯩꯒꯤ ꯄꯨꯛꯅꯥꯕꯤꯗꯣ ꯍꯧꯔꯛꯑꯕ, ꯑꯗꯨꯗ ꯑꯗꯨꯝ ꯍꯜꯂꯛꯏ. ꯀꯅꯥꯒ ꯍꯜꯂꯛꯏꯕ ꯅꯪꯗꯤ? ꯅꯥꯕ ꯍꯧꯔꯒ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯗꯕ? ꯗꯗꯥ ꯊꯕꯛ ꯆꯤꯜꯂꯝꯃꯅꯤ, ꯍꯜꯂꯛꯑꯒ ꯍꯥꯏꯔꯒꯦꯅ ꯍꯥꯏꯗꯕꯅꯤ. ꯑꯍꯟ ꯑꯃꯅ ꯊꯤꯟꯕꯤꯔꯛꯏ. ꯑꯗꯨꯏꯁꯨ ꯍꯥꯏꯔꯛꯀꯗꯕꯅꯤ. ꯐꯔꯦ, ꯍꯧꯖꯤꯛ ꯈꯔ ꯐꯔꯕꯣ? ꯍꯣꯏ, ꯈꯤꯇꯪ ꯐꯔꯤ. ꯐꯔꯦ, ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ. ꯑꯩ ꯌꯨꯝ ꯌꯧꯔꯒ ꯀꯣꯜ ꯇꯧꯔꯛꯑꯒꯦ. ꯑꯐꯕ ꯗꯣꯛꯇꯔ ꯑꯃ ꯌꯦꯡꯅꯕ ꯇꯧꯁꯤ. ꯑꯩ ꯍꯜꯂꯛꯄꯒ ꯍꯥꯏꯔꯛꯀꯦ. ꯊꯝꯃꯒꯦꯀꯣ. ꯐꯣꯟ ꯊꯝꯈ꯭ꯔꯦ ꯆꯨꯝꯂꯦꯟ. ꯂꯩꯔꯦꯟ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯆꯨꯝꯂꯦꯟꯒꯤ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯅꯨꯡꯁꯤꯅ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯂꯩꯖꯩ. ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯂꯩꯔꯦꯜꯒꯤ ꯑꯅꯥꯕꯁꯨ ꯀꯩꯁꯨ ꯅꯠꯇꯦ. ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯗꯕꯒꯤꯅꯤ ꯍꯥꯏꯔꯦ ꯗꯣꯛꯇꯔꯅ. ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ. ꯑꯗꯨꯕꯨ ꯅꯥꯕꯁꯦ ꯑꯗꯨꯝꯅꯗꯤ ꯍꯧꯔꯤ. ꯂꯩꯔꯦꯜꯁꯨ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ ꯑꯃ ꯄꯣꯛꯆꯩ. ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯤ ꯃꯃꯥꯟꯅꯕꯤ ꯑꯕꯤꯗꯨ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯏ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤ. ꯑꯕꯦ, ꯅꯪ ꯄꯨꯡ ꯀꯌꯥꯗ ꯌꯧꯔꯛꯇꯣꯏꯅꯣ? 2:30ꯗ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤꯌꯦ. ꯑꯩ ꯍꯧꯖꯤꯛ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯩꯔꯕꯅꯤ. ꯐꯔꯦ, ꯅꯪ ꯂꯥꯛꯀꯅꯤꯅ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯁꯤꯔꯦ. ꯑꯝꯇ ꯁꯤꯈꯤꯅꯨꯀꯣ. ꯑꯩ ꯂꯥꯛꯑꯒ ꯂꯥꯡꯗꯣ ꯌꯥꯝ ꯋꯥꯠꯂꯤ. ꯅꯣꯏ ꯑꯃꯗꯨꯅ ꯑꯃꯨꯛ ꯊꯤꯡꯉꯛꯇꯣꯏꯔꯣ? ꯑꯩꯒ ꯄꯨꯟꯕꯗ ꯊꯤꯡꯉꯛꯑꯗꯤ ꯅꯪ ꯅꯨꯄꯥꯗꯣ ꯀꯥꯏꯅꯊꯣꯛꯑꯣ. ꯑꯁ, ꯊꯤꯡꯉꯨꯍꯦ. ꯅꯪ ꯃꯥꯒꯁꯨ ꯈꯪꯅꯍꯟꯗꯣꯏꯅꯦ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯏꯊꯣꯛꯎꯔꯒ ꯀꯩꯅꯣꯝ ꯆꯥꯔꯨꯁꯦ. ꯍꯣꯏ, ꯈꯪꯅꯗꯣꯏꯅꯦ. ꯆꯥꯔꯨꯁꯤ ꯌꯥꯏ. ꯑꯗꯣ ꯑꯩ ꯃꯅꯨꯡ ꯆꯪꯗꯣꯔꯦ. ꯊꯝꯃꯒꯦꯀꯣ. ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯍꯥꯏꯔꯛꯑꯒꯦ. ꯁꯣꯝꯗ ꯁꯨꯁꯃꯤꯒꯤ ꯃꯄꯥ ꯁꯅꯥꯍꯜꯗꯨ ꯆꯨꯝꯂꯦꯟꯒꯤ ꯃꯄꯥ ꯎꯅꯕ ꯑꯣꯏꯅ ꯆꯨꯝꯂꯦꯟ ꯍꯣꯏꯗ ꯀꯣꯏꯔꯛꯂꯝꯃꯤ. ꯆꯨꯝꯂꯦꯟ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯆꯥꯝꯂꯒ ꯂꯩꯔꯝꯃꯤ. ꯏꯕꯨꯡꯉꯣ, ꯅꯣꯏꯒꯤ ꯕꯕꯥ ꯂꯩꯈꯤꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯕꯕꯥ ꯂꯩꯌꯦ. ꯑꯩ ꯀꯧꯊꯣꯔꯛꯀꯦ. ꯀꯥꯈꯠꯄꯤꯔꯛꯑꯣ. ꯏꯆꯥꯗꯤ ꯉꯁꯤ ꯊꯕꯛ ꯁꯨꯇꯤꯅꯤꯅ ꯆꯠꯇ꯭ꯔꯦ?
ꯍꯣꯏ ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯆꯠꯇ꯭ꯔꯤ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯆꯪꯂꯛꯏ꯫ ꯁꯣꯐꯥ ꯀꯥꯗ ꯐꯝꯍꯜꯂꯒ ꯃꯄꯥ ꯀꯧꯊꯣꯛꯂꯝꯂꯒ ꯆꯨꯝꯂꯦꯟ ꯍꯥꯟꯅꯒꯤ ꯃꯊꯧ ꯂꯣꯏꯁꯤꯟꯕ ꯑꯃꯨꯛ ꯊꯣꯛꯏ꯫ ꯁꯨꯁꯃꯤꯒꯤ ꯃꯄꯥꯗ, ꯄꯥꯕꯨꯡ, ꯕꯕꯥ ꯊꯣꯛꯂꯛꯑꯅꯤ ꯐꯝꯕꯤꯌꯨ꯫ ꯅꯆꯥ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯒꯥꯔꯤ ꯆꯥꯝꯕ ꯂꯣꯏꯁꯤꯟꯖꯔꯨꯒꯦ꯫ ꯐꯔꯦ ꯐꯔꯦ꯫ ꯁꯅꯥꯍꯜꯁꯨ ꯆꯨꯝꯂꯦꯟꯒꯤ ꯆꯤꯡꯂꯦꯝꯕ ꯊꯧꯒꯜꯂꯝ ꯕꯦꯕꯥꯔ ꯈꯪꯕ ꯃꯇꯧꯗꯨꯗ ꯊꯃꯣꯏꯗ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯥ ꯑꯣꯏꯕ ꯄꯥꯝꯃꯛꯏ꯫ ꯍꯥꯟꯅꯗꯤ ꯀꯌꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯍꯧꯖꯤꯛꯇꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯔꯛꯏ꯫ ꯆꯨꯝꯂꯦꯟꯒꯤ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯏꯇꯥꯎ, ꯀꯩꯅꯣꯅꯦ ꯏꯊꯥ ꯊꯥꯖꯗꯅ ꯂꯦꯡꯕꯤꯔꯛꯄꯕꯨ? ꯀꯔꯤ ꯊꯕꯛꯀꯤ? ꯑꯁ, ꯊꯥꯖꯗꯦꯅꯦ꯫ ꯏꯍꯦꯔꯥ ꯏꯇꯥꯎ, ꯊꯕꯛꯅ ꯌꯥꯗꯗꯅ ꯁꯨꯝ ꯂꯥꯞꯊꯣꯛꯅꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯃꯃꯥꯅ, ꯇꯥꯃꯣ, ꯐꯝꯕꯤꯔꯝꯃꯣ, ꯑꯩ ꯆꯥ ꯅꯨꯡꯒ ꯑꯃꯨꯛꯇ ꯁꯦꯝꯖꯔꯨꯒꯦ꯫ ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯆꯟꯒꯤ ꯆꯥ ꯊꯛꯂꯒꯦꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯏꯇꯥꯎꯗꯤ ꯅꯆꯥ ꯄꯤꯕꯥ ꯄꯣꯛꯄꯅꯤꯅ ꯌꯨꯝ ꯀꯩꯁꯦ ꯃꯀꯥ ꯂꯥꯝꯅ ꯄꯥꯜꯂꯤ꯫ ꯅꯇꯥꯎꯒꯤꯗꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯣꯏꯕꯅꯤꯅ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯍꯧꯗꯣꯔꯛꯄ ꯁꯅꯥꯍꯜꯒꯤ ꯃꯆꯥꯒꯤ ꯋꯥꯅꯤ꯫ ꯏꯍꯦꯔꯥ ꯏꯇꯥꯎ, ꯅꯨꯄꯥ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯩꯗ꯫ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤꯕ ꯏꯌꯥꯗꯨꯗ ꯏꯆꯥ ꯄꯤꯕꯥꯒꯨꯝ ꯈꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯑꯐꯕ ꯍꯥꯏꯕꯗꯨꯃꯗꯤ ꯇꯥꯡꯂꯕꯅꯤꯅ ꯂꯨꯔꯤꯅꯤ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯏꯆꯥꯒꯤꯅꯤ, ꯑꯗꯨꯕꯨ ꯏꯌꯥꯗꯨꯅ ꯐꯠꯇ꯭ꯔꯕꯗꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯗꯨꯁꯨ ꯏꯇꯥꯎ꯫ ꯏꯕꯦꯝꯃꯗꯨꯕꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ? ꯍꯥꯟꯅꯕꯨꯗꯤ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯔꯤ꯫ ꯃꯃꯥꯅ ꯄꯥꯈꯠꯆꯗꯅ ꯌꯨꯝꯗ ꯀꯧꯊꯣꯛꯏ꯫ ꯆꯨꯝꯂꯦꯟꯒꯤ ꯃꯃꯥꯁꯨ ꯆꯥ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯆꯥꯗꯨ ꯑꯃꯃꯝ ꯄꯤꯔꯕ ꯃꯇꯨꯡ, ꯇꯥꯃꯣ, ꯏꯆꯥ ꯁꯨꯁꯃꯤꯗꯣ ꯌꯨꯝꯗ ꯊꯣꯛꯂꯛꯑꯦꯅ ꯏꯕꯨꯡꯉꯣꯅ ꯇꯝꯃꯤ꯫ ꯃꯥꯕꯨ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯗꯒ ꯅꯣꯡꯃꯇ ꯂꯥꯛꯇ꯭ꯔꯤꯗꯨꯕꯨ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯂꯥꯛꯆꯔꯝꯃꯅꯤ꯫ ꯈꯪꯗꯦꯗ, ꯍꯟꯗꯛꯇꯤ ꯃꯄꯥꯟ ꯏꯄꯥꯟꯀꯁꯤ ꯀꯌꯥ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯒꯦ, ꯑꯩ ꯍꯥꯏꯒꯦ, ꯀꯣꯏꯔꯨꯁꯨ ꯍꯥꯏꯗꯅ꯫ ꯍꯣꯏꯅꯦ ꯇꯥꯃꯣ, ꯀꯣꯏꯔꯛꯎ, ꯆꯥꯛꯀ ꯆꯥꯁꯦ ꯍꯥꯏꯕꯤꯌꯨ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩ꯫ ꯋꯥꯔꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯍꯧꯗꯣꯛꯄꯁꯨ ꯉꯝꯗ ꯆꯨꯝꯂꯦꯟ ꯃꯄꯥꯟꯗꯒꯤ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥꯎ! ꯑꯧ, ꯇꯥꯔꯦ ꯇꯥꯔꯦ꯫ ꯆꯨꯝꯂꯦꯟ ꯆꯪꯉꯛꯄꯗꯨꯗ ꯃꯃꯥꯅ, ꯂꯣꯏꯔꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤ꯫ ꯃꯄꯥꯅ, ꯏꯕꯨꯡꯉꯣ, ꯀꯥꯏꯗꯅꯣ? ꯕꯥ, ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯇ ꯊꯣꯛꯎꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯉꯟꯅ ꯍꯟꯖꯤꯜꯂꯛꯅꯕ ꯇꯧꯀꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯁꯅꯥꯍꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯄꯥꯕꯨꯡ, ꯆꯠꯂꯨꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯁꯨꯝ ꯐꯝꯕꯤꯌꯨꯀꯣ ꯄꯥꯕꯨꯡ꯫ ꯍꯣꯏ꯫ ꯆꯨꯝꯂꯦꯟ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯅꯥꯍꯜ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯏꯆꯥ ꯆꯨꯝꯂꯦꯟꯁꯦ ꯑꯣꯟꯊꯣꯛꯅ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯅ ꯐꯖꯈ꯭ꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯃꯄꯥ ꯑꯩ ꯂꯧꯗꯨꯅ ꯇꯧꯔꯤꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯃꯤꯠꯁꯤ ꯊꯛꯀꯠꯁꯤꯜꯂꯤ꯫ ꯃꯃꯥꯁꯨ ꯇꯧꯖ ꯁꯥꯏꯁꯦ ꯍꯥꯏꯗꯨꯅ ꯐꯦꯠ ꯑꯣꯟꯊꯣꯛꯈꯤ꯫ ꯏꯇꯥꯎꯁꯤꯗꯤ ꯏꯆꯜꯁꯨ ꯇꯥꯗꯦ ꯀꯩꯅꯣ꯫ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯁꯅꯥꯍꯜꯅ꯫ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯌꯨꯝ ꯃꯀꯩꯗꯤ ꯄꯥꯟꯈꯤꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯥꯕꯨ? ꯏꯇꯥꯎ, ꯑꯗꯨꯒꯨꯝꯕ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯂꯩꯇꯦ꯫ ꯃꯁꯥꯅ ꯈꯪꯅꯕ ꯂꯩꯔꯤꯕ ꯂꯩꯇ꯭ꯔꯕꯁꯨ ꯑꯗꯨꯁꯨ ꯍꯥꯏꯗꯦ꯫ ꯈꯪꯅ ꯈꯣꯠꯅꯕ ꯂꯩꯕꯁꯨ ꯃꯥꯟꯗꯦ꯫ ꯑꯩꯈꯣꯏꯅ ꯊꯤꯕꯗ ꯇꯥꯒꯗꯣꯔꯤꯕ꯭ꯔꯥ? ꯈꯪꯗꯦꯗ, ꯑꯩꯈꯣꯏꯗꯤ ꯑꯄꯥꯝꯕ ꯂꯩꯔꯗꯤ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯔꯤꯅꯤ꯫ ꯑꯣꯏꯗꯦꯕꯨ ꯏꯇꯥꯎ, ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯏꯃꯨꯒꯤ ꯁꯦꯕꯥ ꯀꯩꯗꯣ ꯄꯥꯝꯂꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯏꯇꯥꯎ, ꯅꯇꯥꯎ ꯋꯥ ꯑꯃ ꯍꯧꯗꯣꯛꯀꯦ, ꯑꯗꯣ ꯂꯥꯟꯅ ꯂꯧꯒꯗ꯭ꯔꯣ? ꯀꯔꯤꯒꯤ ꯂꯥꯟꯅ ꯂꯧꯕꯅꯣ? ꯍꯧꯗꯣꯛꯄꯤꯌꯨ ꯏꯇꯥꯎ꯫ ꯁꯨꯝꯗꯧꯕꯅꯤ ꯏꯇꯥꯎ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯏꯇꯥꯎ꯫ ꯏꯇꯥꯎꯒꯤ ꯏꯆꯥꯗ ꯑꯩꯒꯤ ꯑꯃꯇ ꯉꯥꯏꯔꯤꯕ ꯏꯆꯥꯁꯦ ꯊꯥꯖꯔꯒꯦ ꯍꯥꯏꯕꯕꯨ ꯏꯇꯥꯎꯅ ꯀꯔꯤ ꯈꯟꯕꯤꯕ? ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯌꯥꯝ ꯂꯨꯔꯦ꯫ ꯃꯔꯤ ꯃꯈꯣꯡ ꯈꯪꯅꯕ ꯑꯩꯈꯣꯏ ꯑꯣꯏꯅ ꯉꯥꯏꯁꯦꯟ ꯑꯣꯏꯅꯁꯦ ꯍꯥꯏꯕꯕꯨ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯣ? ꯔꯥꯖꯦꯟ ꯅꯣꯛꯂꯝꯕꯗꯣ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯂꯩ꯫ ꯁꯅꯥꯍꯜ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥ ꯈꯜꯂꯒ ꯉꯥꯏꯍꯥꯛ ꯈꯧꯇꯛ ꯆꯥꯅ ꯂꯩ꯫ ꯔꯥꯖꯦꯟ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯒ, ꯌꯥꯔꯦ ꯀꯩꯅꯣ ꯏꯇꯥꯎ, ꯏꯇꯥꯎꯒꯨꯝꯕ
ꯀꯔꯕꯥꯔ ꯋꯥꯂꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒ ꯉꯥꯏꯁꯦꯟ ꯑꯣꯏꯖꯕ ꯐꯪꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯉꯥꯡꯁꯤꯡꯒꯤ ꯋꯥ ꯑꯃꯠꯇꯗꯤ ꯇꯥꯈꯤꯁꯤꯗꯣ꯫ ꯁꯅꯥꯍꯜꯗꯤ ꯆꯨꯝꯂꯦꯟ ꯅꯨꯄꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯌꯥꯕ ꯍꯥꯏꯔꯛꯄꯗꯨꯗ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯏ꯫ ꯆꯨꯝꯃꯤ ꯏꯇꯥꯎ, ꯑꯩ ꯏꯆꯥꯅꯨꯄꯤꯗ ꯋꯥꯔꯤꯁꯦ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯀꯦ꯫ ꯏꯇꯥꯎꯁꯨ ꯏꯆꯥꯗ ꯍꯧꯗꯣꯛꯄꯤꯌꯨ꯫ ꯅꯆꯥ ꯏꯆꯥ ꯌꯥꯅꯕ ꯊꯦꯝꯅꯁꯤꯀꯣ ꯏꯇꯥꯎ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯃꯄꯥ ꯑꯩꯅ ꯍꯥꯏꯕꯗ ꯉꯁꯤꯐꯥꯎꯗ ꯌꯥꯗꯨꯅ ꯂꯥꯛꯄ ꯏꯆꯥꯅꯤ꯫ ꯏꯇꯥꯎꯒꯤ ꯏꯆꯥꯗꯨꯗ ꯌꯥꯅꯕ ꯊꯦꯝꯕꯤꯌꯨ꯫ ꯑꯩꯒꯤꯗꯤ ꯁꯣꯝꯗ ꯌꯥꯔꯤ, ꯑꯌꯥꯕ ꯄꯤꯔꯤ꯫ ꯏꯆꯥꯒꯤ ꯑꯌꯥꯕ ꯃꯄꯥ ꯑꯩꯅ ꯄꯤꯔꯤ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯇꯥꯔꯦ꯫ ꯌꯥꯗ ꯂꯥꯛꯇꯕꯒ ꯌꯥꯔꯣꯏꯍꯦ꯫ ꯁꯅꯥꯍꯜꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ꯫ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯤꯉꯣꯜ ꯃꯊꯟꯇꯅꯤ꯫ ꯃꯄꯥ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯍꯥꯏꯕ ꯏꯟꯗꯨꯅ ꯂꯥꯛꯂꯕꯤ ꯏꯆꯥꯅꯤ꯫ ꯑꯩꯒꯤꯁꯨ ꯃꯄꯥ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯆꯨꯝꯂꯦꯟꯒꯤ ꯃꯃꯥꯗꯤ ꯅꯣꯛꯆꯩ ꯍꯥꯏꯕꯇꯅꯤ꯫ ꯃꯆꯥꯒꯤ ꯁꯥꯃꯤꯟ ꯍꯥꯏꯐꯦꯠ ꯈꯪꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯁꯅꯥꯍꯜꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯍꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯃꯣꯏꯕ, ꯅꯆꯥꯅꯨꯄꯥꯒꯤ ꯋꯥꯁꯨ ꯇꯥꯗꯅ ꯑꯌꯥꯕ ꯍꯦꯛꯇ ꯄꯤꯊꯣꯛꯄꯤꯔꯤꯕꯣ? ꯅꯆꯥꯅꯨꯄꯥ ꯇꯥꯔꯗꯤ ꯋꯥ ꯊꯣꯛꯑꯅꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯃꯥ, ꯑꯩꯅ ꯍꯥꯏꯕꯗ ꯏꯟꯕ ꯏꯆꯥꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯇꯥꯎ ꯁꯅꯥꯍꯜ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯇꯥꯎꯒꯨꯝꯕ ꯑꯃꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯐꯪꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯏꯅꯤ꯫ ꯅꯆꯥꯅꯨꯄꯥꯗ ꯋꯥꯔꯤ ꯁꯥꯕ ꯍꯧ꯫ ꯃꯇꯝꯁꯦ ꯀꯨꯏꯊꯕ ꯌꯥꯗꯦ꯫ ꯁꯠ ꯍꯦꯛꯇ ꯍꯣꯡꯕꯤꯅꯕ ꯇꯧꯁꯤ꯫ ꯃꯃꯥꯗꯨ ꯋꯥ ꯃꯈꯥꯗꯤ ꯇꯥꯗ꯭ꯔꯤ꯫ ꯁꯣꯝꯗꯅ ꯆꯨꯝꯂꯦꯟ, ꯂꯩꯔꯦꯜ, ꯑꯕꯦ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯐꯝꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯕꯦꯅ, ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯔꯦꯜꯅ ꯗꯗꯥ ꯀꯧꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯀꯧꯒꯦꯀꯣ? ꯂꯩꯔꯦꯜꯅ ꯈꯨꯝꯂꯛꯏ, ꯑꯦ ꯌꯥꯗꯦ, ꯗꯗꯥ ꯀꯧꯒꯅꯣ, ꯗꯥ ꯆꯨꯝꯂꯦꯟ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯋꯣ꯫ ꯑꯕꯦ ꯉꯛꯅ, ꯑꯦ ꯀꯔꯤꯒꯤ? ꯁꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤꯅ ꯀꯧꯖꯕꯅꯦꯕ꯫ ꯑꯁ ꯂꯣꯏꯔꯦꯍꯦ ꯚꯤꯃꯥ, ꯈꯃꯟ ꯈꯨꯆꯥꯎꯗꯤ ꯗꯥ ꯆꯨꯝꯂꯦꯟꯗꯒꯤ ꯅꯪ ꯍꯦꯟꯖꯤꯜꯂꯝꯃꯦꯅ꯫ ꯅꯍꯥꯟꯈꯩꯅ ꯅꯪꯅ ꯋꯥꯔꯤ ꯂꯤꯕꯗꯅ꯫ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯩꯔꯦꯜ ꯈꯨꯅꯤꯡꯅ ꯊꯛ ꯂꯥꯎꯅ ꯊꯤꯜꯂꯛꯏ꯫ ꯑꯕꯦꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯆꯨꯝꯂꯦꯟꯗꯤ ꯅꯣꯛꯂꯒ ꯇꯥꯔꯤ꯫ ꯃꯥ ꯂꯩꯔꯦꯜꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯃꯇꯥꯡ ꯆꯥꯗꯅ ꯈꯝꯕꯟꯕꯁꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ꯫ ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯇꯞꯅ, ꯃꯥꯅ ꯋꯥꯔꯤꯗꯅ ꯀꯩ ꯂꯤꯔꯤꯅꯣꯅꯦ ꯑꯕꯦ? ꯂꯩꯔꯦꯜ ꯃꯃꯤꯠꯇꯨ ꯄꯩꯇꯛ ꯑꯕꯦꯗ ꯌꯦꯡꯂꯛꯏ꯫ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯗꯥ ꯆꯨꯝꯂꯦꯟ꯫ ꯑꯩ ꯈꯪꯉꯤ ꯃꯥꯅ ꯍꯥꯏꯔꯝꯗꯣꯏꯗꯣ꯫ ꯏꯁ, ꯀꯩ ꯈꯪꯉꯤꯕ? ꯑꯩ ꯀꯩꯝ ꯍꯥꯏꯖꯗꯦꯀꯣ, ꯀꯩꯝ ꯍꯥꯏꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯍꯥꯏꯔꯒ ꯂꯩꯔꯦꯜꯗꯨ ꯃꯔꯩ ꯇꯠꯂꯤ ꯇꯧꯔꯛꯏ꯫ ꯍꯣꯏ ꯍꯥꯏꯔꯝꯃꯔꯣꯏ꯫ ꯑꯕꯦꯗꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯆꯔꯤ꯫ ꯀꯩꯀꯩ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯑꯃꯨꯛ ꯆꯥꯃꯤꯟꯅꯩ꯫ ꯂꯣꯏꯔꯛꯄꯗ ꯆꯨꯝꯂꯦꯟꯅ ꯑꯕꯦꯕꯨ ꯍꯥꯟꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯂꯒ ꯂꯩꯔꯦꯜ ꯑꯃꯨꯛ ꯊꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯁꯣꯝꯗꯅ ꯁꯨꯁꯃꯤꯁꯨ ꯆꯨꯝꯂꯦꯟꯒꯤ ꯃꯄꯥꯅ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯏ ꯈꯪꯕꯅ ꯃꯁꯥꯗꯣ ꯍꯔꯥꯎꯕ ꯄꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥ ꯂꯩꯔꯦꯜꯒ ꯆꯨꯝꯂꯦꯟꯒ ꯅꯨꯡꯁꯤꯅꯕ ꯈꯪꯕꯅꯤꯅ ꯊꯨꯒꯥꯏꯒꯦ ꯈꯜꯂꯛꯏ꯫ ꯃꯥꯅ ꯂꯩꯔꯦꯜꯒ ꯅꯛꯄ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯂꯛꯄ ꯍꯧꯔꯛꯏ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯑꯦꯐꯕꯤꯗ ꯆꯪꯗꯨꯅ ꯆꯨꯝꯂꯦꯟꯗꯒꯤ ꯌꯦꯡꯂꯒ ꯂꯩꯔꯦꯜꯕꯨ ꯊꯤꯔꯤ꯫ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯦꯜꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯃꯨꯆꯨꯋꯦꯜ ꯐ꯭ꯔꯦꯟꯗ ꯈꯨꯁꯤ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯈꯨꯁꯤꯁꯤ ꯁꯨꯁꯃꯤꯒꯤ ꯃꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯤ꯫ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤꯅꯤ꯫ ꯃꯥ ꯍꯧꯖꯤꯛ ꯈꯨꯁꯤꯗ ꯐꯣꯟ ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯈꯨꯁꯤꯁꯨ ꯁꯠ ꯄꯥꯏꯔꯛꯏ꯫ ꯆꯦ, ꯅꯪꯕꯨ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯣ? ꯉꯁꯤ ꯆꯠꯇ꯭ꯔꯦꯁꯦ꯫ ꯅꯪ ꯂꯩꯔꯦꯜ ꯊꯣꯛꯆꯣꯝ ꯈꯪꯕ꯭ꯔꯣ? ꯈꯪꯉꯤꯁꯦ, ꯅꯪ ꯈꯪꯕ꯭ꯔꯣ? ꯏꯃꯥꯟꯅꯕꯤꯅꯤ꯫ ꯑꯩ ꯅꯪꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯈꯔ ꯂꯩ꯫ ꯐꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯌꯨꯝꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯂꯥꯛꯀꯦ꯫ ꯍꯣꯏꯁꯦ, ꯂꯩꯌꯦ, ꯂꯥꯛꯑꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯁꯨꯁꯃꯤ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯈꯨꯁꯤ ꯍꯣꯏ ꯇꯝꯅ ꯂꯥꯛꯈꯤ꯫ ꯁꯣꯝꯗꯁꯨ ꯆꯨꯝꯂꯦꯟ ꯃꯃꯥꯅ ꯇꯝꯕꯗꯒꯤ ꯄꯥꯎꯗꯨ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯣꯏꯅ ꯊꯋꯥ ꯏꯁꯥ ꯁꯥꯗꯦ꯫ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯃꯥꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤꯅꯤ ꯈꯜꯂꯤ ꯃꯥꯅ꯫ ꯅꯪꯅ ꯊꯋꯥ ꯁꯥꯗ꯭ꯔꯤ꯫ ꯅꯄꯥꯅꯅꯦ ꯁꯣꯝꯅ ꯋꯥ ꯂꯣꯏꯊꯣꯛꯇꯅ ꯅꯄꯥꯕꯨꯡ ꯁꯅꯥꯍꯜꯗꯅꯦ
ꯋꯥ ꯆꯥꯎꯅ ꯉꯥꯡꯈ꯭ꯔꯕꯅꯤꯀꯣ꯫ ꯑꯁ ꯏꯃꯥ, ꯑꯣꯏꯔꯣꯏꯗꯕꯗ, ꯁꯨꯁꯃꯤꯗꯣ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯃꯥ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯑꯣꯏꯅ ꯈꯟꯕꯗꯒꯤ ꯑꯍꯦꯟꯕ ꯈꯟꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯌꯦꯁꯨ ꯃꯥꯅ ꯈꯪꯕꯅꯤ꯫ ꯍꯣ ꯑꯗꯨꯕꯣꯕ, ꯏꯁꯥꯒꯤ ꯈꯪꯅꯕ ꯂꯩꯕꯁꯨ ꯃꯥꯜꯂꯤ꯫ ꯉꯜꯂꯤꯉꯩꯗꯅꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ꯫ ꯁꯣꯝꯗꯅ ꯈꯨꯁꯤ ꯍꯣꯏꯗ ꯁꯨꯁꯃꯤ ꯂꯥꯛꯇꯨꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯔꯤ꯫ ꯈꯨꯁꯤꯗ ꯁꯨꯁꯃꯤꯅ ꯏꯟꯁꯟꯗꯨꯅ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯈꯔꯗꯤ ꯁꯥꯟꯅꯍꯟꯗꯧꯔꯤ꯫ ꯈꯨꯁꯤꯁꯨ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤꯗꯨꯒꯤꯕꯨ ꯃꯆꯦꯁꯤꯅ ꯍꯥꯏꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯣꯔꯤ, ꯃꯆꯦꯅ ꯍꯥꯏꯕ ꯏꯟꯗꯧꯔꯤ꯫ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕ, ꯑꯍꯦꯟꯕꯗ ꯄꯥꯝꯕ ꯃꯤꯑꯣꯏꯕ꯫ ꯑꯗꯨꯁꯦ ꯅꯣꯏ ꯆꯨꯝꯂꯦꯟꯗꯣ ꯃꯀꯣꯛꯇꯤ ꯆꯥꯛꯄꯒꯤ ꯇꯥꯏꯞꯇ ꯇꯧꯕꯅꯤ꯫ ꯃꯥꯅ ꯂꯩꯔꯦꯜꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ꯫ ꯀꯦꯝ ꯇꯧ ꯌꯥꯗꯕꯅꯤ, ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯅꯤ, ꯐꯤꯡꯁꯨ ꯌꯥꯝ ꯐꯤꯡꯉꯤ꯫ ꯑꯗꯣ ꯆꯦꯅ ꯁꯤꯟꯅꯩꯗꯣ ꯑꯩ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯇꯧꯒꯦ꯫ ꯍꯣꯏ, ꯅꯪꯅ ꯑꯗꯥꯏꯅ ꯇꯧꯔꯕ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯏꯆꯦꯅ ꯇꯧꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯨꯝꯕ ꯁꯥꯟꯅꯗꯨꯅ ꯄ꯭ꯂꯥꯟ ꯌꯥꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯁꯤꯁꯨ ꯀꯣꯂꯦꯖ ꯂꯥꯛꯇꯨꯅ ꯒꯦꯠꯇ ꯂꯩꯔꯦꯜ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯃꯅꯥꯛꯇ ꯀꯥꯔ ꯑꯃ ꯈꯥꯝꯕꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯦꯜ ꯀꯥꯔꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯊꯤꯜꯂꯛꯂꯤꯕꯗꯨ ꯆꯨꯝꯂꯦꯟꯅꯤ꯫ ꯍꯥꯏꯒꯨꯝꯂꯗꯅ ꯆꯨꯝꯂꯦꯟꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯏ ꯌꯦꯡꯕꯗ ꯄꯣꯞ ꯇꯥꯕ ꯃꯤꯗꯥ ꯑꯣꯏ꯫ ꯈꯨꯁꯤ ꯍꯥꯟꯅꯗꯤ ꯐꯖꯩ ꯈꯪꯂꯁꯨ ꯍꯛꯆꯤꯜꯂꯨꯗꯦ꯫ ꯉꯁꯤꯗꯤ ꯍꯛꯆꯤꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯂꯩꯔꯦꯜꯅ ꯑꯩ ꯂꯩꯍꯧꯔꯒꯦ, ꯍꯣꯔꯦꯟ ꯃꯔꯛꯀꯤ ꯀ꯭ꯂꯥꯁ ꯅꯪꯅꯕ ꯇꯣꯝꯕꯤ ꯂꯥꯛꯀꯅꯤ, ꯑꯗꯨꯅ ꯑꯗꯨꯝ ꯍꯟꯃꯤꯟꯅꯔꯒꯦ ꯃꯥꯒ꯫ ꯑꯁꯤꯗ ꯈꯨꯁꯤ ꯉꯥꯏꯔꯒ ꯂꯩꯔꯦ, ꯆꯪꯉꯒꯦ꯫ ꯆꯨꯝꯂꯦꯟꯁꯨ ꯈꯨꯁꯤꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯁꯠ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯈꯨꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯂꯛꯏ꯫ ꯈꯨꯁꯤꯁꯨ ꯅꯣꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯆꯪꯉꯣ꯫ ꯑꯅꯤꯗꯨ ꯑꯃꯨꯛ ꯀꯣꯂꯦꯖꯇ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯉꯁꯤꯗꯤ ꯈꯨꯁꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯍꯥꯟꯅꯒꯨꯝ ꯍꯥꯃꯨ ꯍꯥꯃꯨꯗ ꯂꯩ꯫ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯨꯗꯗꯤ ꯀꯔꯤꯅꯣ ꯈꯔꯗꯤ ꯁꯤꯡꯂꯤꯕꯅꯤꯅ ꯃꯥ ꯂꯩꯔꯦꯟꯗ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯏ꯫